ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏꯒꯤ ꯗꯈꯤꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯆꯥꯎꯈꯠꯂꯕ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯇꯣꯝꯕ ꯀꯧꯕ ꯏꯄꯪ ꯄꯪꯖꯕ ꯌꯥꯝꯅ ꯆꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯅ ꯃꯥꯒꯤꯗꯃꯛꯇ ꯂꯧ ꯏꯪꯈꯣꯜ ꯆꯥꯎꯅ ꯊꯝꯕꯤꯔꯝꯕꯅ ꯇꯣꯝꯕ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯗꯨꯁꯨ ꯕꯣꯔꯗꯤꯡꯗ ꯊꯝꯗꯨꯅ ꯃꯍꯩ ꯃꯁꯤꯡꯗ ꯃꯤꯀꯣꯛ ꯊꯣꯡꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯏꯪꯊꯝꯊꯥ ꯈꯔ ꯈꯔ ꯆꯪꯂꯛꯄ ꯃꯇꯝ, ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯥꯅꯕ ꯐꯧꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯆꯥꯎꯔꯕ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯐꯧ ꯆꯔꯣꯡ ꯆꯨꯝꯂꯕ ꯐꯧꯌꯥꯝꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯇꯣꯝꯕ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ꯫ ꯂꯧꯕꯨꯛ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯆꯔꯣꯡ ꯆꯨꯝꯂꯕ ꯐꯧꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯗꯨꯅ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯟꯖꯩ, "ꯍꯟꯗꯛꯇꯤ ꯐꯧ ꯑꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ! ꯐꯧꯑꯣꯏꯕꯤ ꯏꯃꯥꯅ ꯍꯟꯗꯛꯇꯤ ꯆꯥꯟꯕꯤꯔꯦꯗꯣ"꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯐꯧꯑꯣꯏꯕꯤ ꯏꯃꯥꯕꯨ ꯆꯦꯠꯅ ꯅꯤꯡꯖꯩ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯥꯞꯇꯛꯅ ꯂꯧꯕꯨꯛ ꯃꯌꯥ ꯅꯛꯅ ꯇꯥꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯐꯤꯌꯥꯟꯈꯣꯛꯇ ꯐꯖꯔꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛꯁꯤꯡ ꯀꯌꯥ ꯌꯥꯜꯂꯤꯕꯁꯤꯡ ꯑꯗꯨ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯇꯣꯝꯕ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯥꯏꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨ ꯏꯪꯊꯝꯊꯥꯅꯤ꯫ ꯏꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯤ ꯃꯔꯣꯟ ꯑꯊꯥ ꯑꯊꯥꯕ ꯁꯦꯠꯇꯨꯅ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯎ ꯍꯥꯏꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯜꯂꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯪꯒꯣꯟꯗ ꯐꯝꯗꯨꯅ ꯃꯣꯏꯒꯤ ꯂꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯐꯧꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯀꯟꯅ ꯊꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯁꯨ ꯍꯔꯥꯎꯖꯩ꯫ ꯀꯨꯝꯁꯤ ꯑꯁꯤꯁꯨ ꯐꯧ ꯌꯥꯝꯅ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯁꯤꯡ ꯑꯗꯨ ꯃꯤꯗ ꯈꯔ ꯌꯣꯟꯊꯣꯛꯇꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯆꯥꯎꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯇꯣꯝꯕ ꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ, "ꯍꯥꯏ ꯅꯨꯄꯤ, ꯊꯦꯡꯈꯤꯅꯤ, ꯑꯉꯥꯡ ꯕꯣꯔꯗꯤꯡꯗꯒꯤ ꯂꯧꯅꯤ ꯍꯥꯏꯕꯗꯣ ꯂꯧꯊꯣꯛꯎꯔꯣ ꯆꯠꯂꯣ꯫ ꯐꯧ ꯕꯣꯔꯥꯁꯤꯡ ꯑꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯁꯤꯡ ꯊꯤꯔꯁꯨ ꯀꯩꯁꯨ ꯍꯦꯟꯒꯠꯂꯛꯂꯣꯏꯅꯦ, ꯃꯇꯝ ꯃꯥꯡꯅꯕꯅꯤ"꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯏꯔꯨꯖꯕ ꯆꯪꯈꯤ꯫ ꯂꯥꯏꯖꯅꯁꯨ, "ꯍꯣ, ꯃꯣꯏ ꯄꯥꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯦ, ꯌꯨꯝꯁꯦ ꯁꯪꯅꯤꯡꯉꯥꯏ ꯃꯤ ꯂꯩꯍꯧꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯂꯧꯔꯨꯅꯕ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯔꯦ꯫ ꯃꯥꯒꯤ ꯍꯥꯎꯔꯕ ꯃꯊꯦꯜꯁꯤꯡ ꯊꯣꯡꯅꯗꯨꯅ ꯅꯤꯉꯣꯜꯁꯤꯡꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯥꯏꯅꯔꯤ꯫ ꯇꯣꯝꯕ ꯑꯁꯤꯁꯨ ꯀꯨꯟꯊꯣꯡꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯨꯛ ꯍꯟꯒꯠ ꯍꯟꯗꯥ ꯆꯠ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯑꯍꯟ ꯂꯛꯁꯃꯤ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯌꯥꯏꯃ ꯍꯦꯟꯊꯣꯏ ꯑꯅꯤ ꯑꯁꯤ ꯄꯨꯟꯅ ꯒꯥꯔꯤ ꯑꯃꯠꯇꯗ ꯇꯣꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯄ ꯎꯕꯗ ꯇꯣꯝꯕ ꯃꯊꯃꯣꯏꯗ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯃꯥꯒꯤ ꯃꯆꯟ ꯑꯃꯗꯤ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯎꯕ ꯑꯁꯦ ꯃꯕꯨꯡ ꯑꯃꯗꯤ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯕ ꯑꯃꯗꯤ ꯑꯄꯦꯟꯕ ꯐꯥꯎꯕꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯇꯣꯝꯕꯗ ꯊꯣꯛꯂꯤꯕꯁꯦ꯫ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯁꯦꯟ ꯐꯪꯖꯔꯦ ꯈꯟꯕꯗ ꯃꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯪꯂꯛꯄꯅ ꯌꯨꯝ ꯌꯧꯔꯗꯨꯅ ꯑꯃꯒ ꯄꯨꯜꯂꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯇꯣꯝꯕꯗꯤ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯅꯥ ꯑꯁꯦ ꯌꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤ ꯆꯠꯅꯣꯅꯦꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯃꯗꯨ ꯇꯥꯕꯗ ꯂꯛꯁꯃꯤꯅ, "ꯏꯅꯥꯎꯅꯨꯄꯤ ꯁꯅꯥ ꯑꯁꯦ ꯍꯟꯗꯛꯇꯤ ꯀꯩꯅꯣ, ꯌꯥꯝꯅ ꯊꯦꯡꯉꯤꯗ, ꯃꯃꯥꯡꯗꯗꯤ ꯃꯥꯅ ꯏꯉꯟ ꯉꯟꯕꯅꯤ"꯫ ꯃꯗꯨ ꯇꯥꯕꯗ ꯍꯦꯟꯊꯣꯏꯅ, "ꯃꯥꯗꯤ ꯀꯦꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯀꯦꯔꯒ ꯂꯩꯕꯩ ꯊꯦꯡꯉꯤ ꯑꯣꯏꯅꯤꯕ, ꯃꯐꯤ ꯃꯔꯣꯟꯁꯨ ꯑꯉꯥꯡꯕ ꯌꯥꯝꯅ ꯄꯥꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯁꯦꯠꯂꯒ ꯂꯥꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯍꯣꯔꯦꯟ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯆꯪꯕ ꯃꯤꯒꯤ ꯋꯥ ꯍꯥꯏꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯌꯥꯝꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯁꯅꯥ ꯑꯁꯦ ꯃꯐꯤ ꯃꯔꯣꯟ ꯉꯥꯡꯁꯪ ꯉꯥꯡꯕ ꯁꯦꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯅ, "ꯎꯁ, ꯅꯪꯒꯤ ꯐꯤꯖꯣꯜꯁꯤꯗꯤ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯃꯈꯩ ꯃꯃꯤꯠꯀ ꯂꯣꯏꯅ ꯊꯛꯀꯠꯂꯝꯅꯤꯗ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯅꯥꯅ, "ꯇꯥꯆꯧꯒꯤ ꯐꯥꯒꯤꯁꯤꯗꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯗꯦ" ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯃꯨꯛ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯕꯨꯡ ꯑꯃꯗꯤ ꯃꯆꯟ ꯍꯥꯎꯔꯕ ꯃꯊꯦꯜ ꯑꯁꯦ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯐꯥꯒꯤꯕꯨ ꯇꯧꯅꯕꯅꯦ, ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯕꯨ ꯁꯥꯟꯅꯕꯅꯦ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯇꯨꯡꯗ ꯅꯤꯉꯣꯜꯁꯤꯡꯒꯤ ꯗꯈꯤꯅꯥ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯆꯟꯁꯤꯡ ꯑꯁꯤ ꯄꯔꯦꯡ ꯁꯥꯟꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯅ ꯉꯝꯖꯕ ꯐꯤꯔꯣꯟ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯅꯥꯒꯤꯗꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯟꯁꯤꯡꯅꯁꯨ ꯃꯕꯨꯡꯗ ꯈꯨꯔꯨꯝꯗꯨꯅ ꯕꯣꯔ ꯅꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ
ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯉꯣꯜꯁꯤꯡ ꯑꯁꯤꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯛꯁꯃꯤ ꯑꯃꯗꯤ ꯍꯦꯟꯊꯣꯏ ꯂꯝꯕꯤ ꯄꯨꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯁꯅꯥꯗꯤ ꯂꯝꯁꯨ ꯈꯔ ꯂꯥꯞꯄ ꯃꯔꯝꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯃꯤꯟꯅꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯄꯥꯎ ꯑꯃ ꯄꯤꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯅ ꯄꯤꯛ ꯊꯟꯈꯤ꯫ ꯁꯅꯥ ꯑꯃꯗꯤ ꯄꯨꯔꯦꯟ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯂꯝꯕꯤꯗ ꯃꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯕꯁ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯂꯦ꯫ ꯁꯅꯥꯗꯤ ꯐꯤꯕꯝ ꯂꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯕꯅ ꯍꯥꯊꯨ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯍꯤꯡꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯨꯊꯔꯛꯈꯤ꯫ ꯉꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯃꯕꯨꯡ ꯑꯃꯗꯤ ꯃꯆꯟ ꯄꯨꯟꯅ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯈꯤꯕꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕ ꯃꯥꯜꯂꯤ꯫ ꯇꯣꯝꯕ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯒ ꯂꯧꯕꯨꯛ ꯃꯄꯥꯟꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯇꯣꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯖꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡꯗ ꯂꯥꯏꯖꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯇꯨꯝꯂꯝꯗꯥꯏꯗ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯟꯗꯛ ꯀꯨꯝꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯇꯣꯝꯕ ꯉꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯃꯆꯟꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯄꯤꯔꯨꯔꯦ꯫ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕ ꯇꯨꯡꯗ ꯃꯍꯧꯁꯥꯒꯨꯝꯅ ꯑꯗꯨꯝ ꯄꯣꯊꯥꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯃꯃꯪꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯅꯥꯅ "ꯇꯥꯆꯧ, ꯑꯩꯗꯤ ꯆꯥꯛꯀꯧꯕꯤꯔꯔꯣꯏꯗ꯭ꯔꯣ" ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯒꯤ ꯁꯛꯐꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯇꯨꯡꯗ ꯄꯥꯎ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯤꯊꯗꯅ ꯇꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕꯅ ꯃꯆꯟ ꯑꯅꯤꯗꯨꯒꯤ ꯗꯈꯤꯅꯥ ꯑꯃꯗꯤ ꯕꯣꯔ ꯄꯤꯔꯝꯂꯕ ꯇꯨꯡꯗ ꯃꯈꯨꯠꯇ ꯑꯉꯥꯡꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯑꯍꯟꯕ ꯈꯔ ꯄꯥꯏꯗꯨꯅ ꯃꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯗ ꯇꯨꯔꯦꯟ, ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯆꯟ ꯁꯅꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯗꯈꯤꯅꯥ ꯑꯁꯤ ꯌꯧꯍꯟꯕꯤꯌꯨꯀꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯍꯟꯗꯛ ꯀꯨꯝꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯅꯤꯉꯣꯜ ꯃꯈꯩ ꯀꯨꯀꯤ ꯌꯥꯎꯗꯕꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯤꯅꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ꯫